None district manung chana level like Kot Kuki village ki yung khara ayuk sakang dawsna mai tharam le hari Kuki NP Manipur ki makai de yung mai tharam leba to NSN IMN sathaki bin hai maral sirli local village volunteers ngi makai de phungdor pu matung ina apho makal ki kolai matik sana paira ba mi sing na khol asida sangsal lakna mai thabai thaba du satharam bani makoina khol nga pa ki thaba ase chukno thagi license single variant gun paira ga khol nga pa ki thaba tawani adu apho makal ki kolai sing pai masing yam la mi sing adu thenana ba ki sakti makoida leitabana mai thabai thawong satharak pa du athing ba pi bangam khidabani hari morang Kuki NP Jeribam tameng lo amasung none di makai de mai thabai thaba ase NSN IMN gi kadar sing misam yang gi matak satharak ba ka he mathong amani thong ase society si section kudimana condemn tabum thu e hari loina na central government amadi state government amadi mai leina ba authorities ninga masigi thodo asigi matang da thu matamda thikatana chenabsing convection logodawni haina demand torli likoi Kuki village ki awatar khunja singi damak kim JTN lepli haibo loina Kuki miyam gi right security amadi dignity bunga chenduna thamba haibasi king gi set prepare ni hairi Kuki gi misam miyam control sabal phabukum taratana protest tokre maitai singchangma thingleba lanmi gi outpost lansan handana Kuki gi misam lising amaro maitai singna khundariba Imphal West ki control sabal phabu sasalukna protest tokre Kuki china protest toriba pham achi maitai singi khol ojeraga su mi amata leinadraba lanjaina khrampham ni lema khongdai kumthar ulmasing yamlba Kuki singi nupi amasung nupa sing aduna army gi outpost langthoktuna lalaga makhoi gi hingnana gi potlam sing yaholu maitai amasu naga sing manaraga lambi thingba tolu haibna singba togan ba kwekasin paibagi mathakta kholau kya sulauki Kuki gi misam yam adu mafam adagi junction dana sing yamlba lani mayama thoroktuna thatli police personnel khana sumpham aduaida leibu ui asigi samatakta pawmi kangu amana phumadu lei Kuki gi thorang adu thingnana maitai kangu sumathang kanto sabol lomda chasalakpa uri irang thoktana ba lanmina honari Kangpok Pradesh Staff Selection Commission ki exam center lehinana nipsa gi chengi wafam yabirak trei Kangpok district labor presidency college ki IT center modbung the staff selection commission ki exam center ohenano deputy chief minister nipsa gi chena haijaki wafam commission yabirak khidre staff selection commission ki chairman S Gopala Krishna deputy chief minister tharaki waserwa mutungina Manipur staff selection commission ki anobo exam center hangtok number gi wafam ase commission ki melena basingna yamna kupna khanare Kangpok district leriba candidate singna top phom da chatlag exam thawada thenariba kudongchada singi matangda Kuki student organization pukalakwa wafam sukupna khanare Manipur gi oina hujik staff selection commission gi exam center ahum lei hariba center sing adudi Imphal Suchanpur amasung Urkholdani state asigi pak chawba amasung apuna mising yenglaga exam center ahum thamlibasi matik chare haina lawi Urkhulda leriba exam center ase Kangpok district ka thanana leiba maramna Kangpok amadi akoibi candidate sing Urkhulda chatlaga exam thabada thoina kaibleite asiguma phim mayam ase yengla commission Kangpok district ki modbungda ahenba exam center am hangtokpa maram chade haina lawi panchayat mikal gi matam October 3 phawba sangtokpa Supreme Court nasu sawatkhre Manipur gi law and order phawjik oi phim ase yenglaga panchayat mikal matam October 3 phawba sangtokna High Court of Manipur na pikhiba YL adu Supreme Court na sawatkhre High Court of Manipur na panchayat mikal gi matam sangtokna pikhiba YL adu singna adana Supreme Court na tharakwa case amang ase Supreme Court ki merit leite haidana dismiss tokibani Phairoijam Heramani amasung atopa mi kharana thagalakwa wakar adu gi matangda ngasi Supreme Court ki Justice N Koteswar amadi NB Anjaria anigi division bench na High Court of Manipur na sei ase May 18 da pikhiba YL adu da apex court asina kuthijana pamde haibulena thagalakpa wakar adu merit leite haina su case adu dismiss tokibani apiba matongi manungda local body mikal pangthok taba tarabadi contempt proceeding chagani haibo phum thamki mahaki phum adu apex court asina ya apibulena appeal adu dismiss tokibani panchayat mikal tha toroki manungda pangthokna ba hana High Court of Manipur na pikhiba YL ama Manipur gi oiriba law and order gi phibam amadi matam adu da Manipur da personal rule thamlakhiba asigumba phibam asina maram oiraga mamang sahi 2015 gi August thada High Court asina pikhiba YL adu review tawina Manipur lenga ki makai gi High Court of Manipur da haijabadagi local body mikal sahi asigi October 3 phawda pangthokna matam sangtokhiba lena haiba matam asigi manungda electoral process oisanana Manipur lenga amadi state election commission da su direction pikhibani High Court of Manipur gi Chief Justice M Sundar amasung Justice A Guneshwar anigi division bench amanasu nauna legislative amendment tokiba dugi matung ina 3-tier panchayat raj system implement tongnana direction pibu laikhrabani